Ladies and gentlemen, this is Sato speaking. Welcome on board. Mayam, masidi agi ship ki bridge room habadi agi ship ki thona bafam ase. Comment to boge have to mayam na sidu tarake. Mayam video asibu yeminarji. ꯑꯩ AIS ꯇꯒꯤ ꯍꯧꯔꯒꯦ ꯑꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯚꯦꯁꯦꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯚꯦꯁꯦꯜ ꯄꯨꯝꯅꯃꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯈꯣꯏ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯂꯥꯛꯏꯕꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏ ꯀꯔꯝꯕ ꯗꯥꯏꯔꯦꯛꯁꯟꯗ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯁ꯭ꯄꯤꯗꯇ ꯊꯧꯔꯤ ꯍꯥꯏꯕꯗꯨꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ DGNSS ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯄꯣꯖꯤꯁꯟ ꯃꯥꯔꯛ ꯇꯧꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯅꯤ ꯑꯗꯨꯒ ꯍꯦꯗꯤꯡ ꯃꯣꯅꯤꯇꯔ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨ ꯆꯨꯝꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯅꯤ ꯀꯔꯝꯕ ꯗꯥꯏꯔꯦꯛꯁꯟꯗ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯁ꯭ꯄꯤꯗ ꯂꯣꯛ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯁ꯭ꯄꯤꯗ ꯂꯣꯛ ꯌꯦꯡꯅꯕ ꯗ꯭ꯔꯣꯞꯂꯔ ꯁ꯭ꯄꯤꯗ ꯂꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯁ꯭ꯄꯤꯗ ꯌꯦꯡꯅꯕꯅꯤ ꯑꯗꯨꯒ ꯏꯀꯣ ꯁꯥꯎꯟꯗꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯗꯦꯞ ꯌꯦꯡꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯅꯤ ꯕꯟꯋꯥꯁꯁꯤꯅ ꯌꯥꯝꯅ ꯅꯧꯅ ꯂꯥꯛꯄ ꯏꯀ꯭ꯋꯤꯞꯃꯦꯟꯅꯤ ꯑꯁꯤꯁꯤꯒ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯤꯅꯤꯠ 19 ꯈꯨꯗꯤꯡꯒꯤ ꯅꯝꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯁꯤꯒ ꯅꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟꯒꯤ ꯔꯨꯝꯗ ꯔꯤꯡ ꯇꯧꯔꯨꯗꯣꯏꯅꯤ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕꯅꯤ ꯖꯦꯅꯔꯦꯜ ꯑꯂꯥꯔꯝ ꯄꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯑꯂꯥꯔꯝꯒꯤ ꯄꯦꯅꯦꯜ ꯂꯩꯔꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯑꯦꯗ꯭ꯔꯦꯁ ꯇꯣꯛꯕꯦꯛ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯅꯕ GMDSS ꯒ꯭ꯂꯣꯕꯦꯜ ꯃꯦꯔꯤꯇꯥꯏꯝ ꯗꯤꯁꯇ꯭ꯔꯦꯁ ꯁꯦꯐꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯁꯦꯐꯇꯤꯒꯤ ꯑꯂꯥꯔꯝ ꯄꯦꯅꯦꯜꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯒ꯭ꯂꯥꯁꯀꯤ ꯋꯥꯏꯄꯔꯒꯤ ꯄꯦꯅꯦꯜ ꯀꯥꯔꯗꯒ ꯌꯥꯎꯅꯕ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯐꯥꯌꯔ ꯄꯝ ꯕꯥꯂꯥꯁ ꯄꯝ ꯑꯗꯨꯒꯨꯝꯕ ꯄꯦꯅꯦꯜ ꯈꯔ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯁ꯭ꯇꯤꯌꯔꯤꯡ ꯂꯩꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯛ ꯁꯤꯖꯤꯟꯅꯗꯦ ꯑꯅꯝꯕ ꯃꯇꯝꯗꯅ ꯑꯣꯇꯣ ꯄꯥꯏꯂꯠꯇ ꯑꯗꯨꯝ ꯂꯩꯒꯜꯂꯤ ꯁꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗꯇ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯁꯤꯒꯅ ꯕꯣ ꯊ꯭ꯔꯁꯇꯔ ꯀꯟꯇ꯭ꯔꯣꯂꯔ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯞꯀꯤ ꯇꯦꯂꯦꯒ꯭ꯔꯥꯐ ꯕ꯭ꯔꯤꯖ ꯏꯟꯗꯤꯀꯦꯇꯤꯡ ꯌꯨꯅꯤꯠ ꯂꯩ ꯁꯤꯒꯤ ꯁꯤꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯞꯀꯤ ꯄ꯭ꯔꯣꯄꯦꯂꯔ ꯑꯅꯤ ꯁꯨꯏ ꯃꯊꯛꯇꯅ ꯏꯟꯖꯤꯟꯒꯤ RPM ꯂꯩꯔꯦ Yeah, Cap. Chief, I want all your guys on station. You still in the drill? No, this is real world. We got something coming up on our starboard quarter. Got it. ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯤꯁ ꯂꯩꯔꯦ There's no stopping it. Titanic, no foundering. ꯑꯦꯛꯗꯤꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯃꯦꯞꯅꯤ ꯑꯁꯤꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯗꯥꯏꯔꯦꯛꯁꯟꯗꯣ ꯁꯦꯠ ꯇꯧꯗꯣꯏꯅꯤ ꯑꯁꯤꯒꯤ ꯑꯦꯛꯗꯤꯁ ꯍꯥꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯗ Gents, I give you the fountain of youth. ꯑꯩꯈꯣꯏ ꯁꯤꯞꯀꯤ ꯔꯦꯗꯥꯔꯗꯤ ꯍꯧꯖꯤꯛ ꯑꯣꯐ ꯇꯧꯔ ꯂꯩꯔꯦ ꯄꯣꯔꯠꯇ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯎꯠꯂꯛꯀꯦ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯅꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯎꯗꯕ ꯇꯥꯔꯒꯁꯨ ꯁꯤꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯩꯀꯩ ꯂꯩꯕꯗꯨꯗ ꯎꯕ ꯐꯪꯉꯤ Sure. ꯑꯁꯤꯒ ꯃꯆꯩ ꯑꯃ ꯊꯤꯟꯗꯣꯔ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯃꯦꯒꯅꯦꯇꯤꯛ ꯀꯣꯝꯄꯥꯁꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞꯇ ꯀꯣꯝꯄꯥꯁ ꯑꯅꯤ ꯁꯨꯏ ꯃꯦꯒꯅꯦꯇꯤꯛ ꯀꯣꯝꯄꯥꯁꯀ ꯖꯥꯏꯔꯣ ꯀꯣꯝꯄꯥꯁꯀ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯍꯦꯗꯤꯡ ꯌꯦꯡꯅꯕꯅꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯒ ꯗꯤꯁꯄ꯭ꯂꯦ ꯈꯔ ꯎꯠꯂꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯕꯦꯛꯑꯞ ꯑꯣꯏꯅ ꯁꯤꯞꯀꯤ ꯇꯥꯏꯝ
heading RPM adagi radar indicator red of turn khoi ship ki depth adagi khoi ship ki heading punamak siga su backup ina leire asigi sina khoi ship ki navigation light panel asidana fire alarm panel ga water tight door Come on, let's go! Get out the door! They're closing the door! Get out! asigana akhogi external light door the floodlights manungi light singi ni sina aduga sigi muthaktana akhogi walkie talkie asomdana akhogi ship bridge wing nakai akhogi ship se nakai mai dai thobu dai asi sigasu kai mahen balaite omang do uthibuga chamanare siga radar indicator adaigi boat shutter controller adagi ship ki heading gyro compass loina chamanare siga na akhogi ship ki khamam dai gumbada sidagi yengba nungai banina sidagi adum control tawraga ship khame asisina akhoigi first aid box adagi sigasu akhoigi emergency suit adagi life jacket loina ma sunaba leire siga akhoigi emergency matabda sinanaba aduga somdana akhoigi ship ki maning thangba maikaida lae asisu ataiga chapmanare sidagi su thobo jai maning halaga duga sigana khagi winches in operate tawnaba asigasu chap manana dum leire CC camera adai radar indicator loi chap manare duga somdana asigi sina short kowe karigumba akhoge jahaz se lup taw taragadi akhoi si puraga thoktoini akhoge life raft ta akhoge location putna bai damakta asigi devices se sijinai